Social media da fangzaba update post khara khongpacharaga mayam da pathoksari ahanbada European Union na senthang kaitharakiba Leite cyclone remain maram oiraga Manipur da European Union na lupa crore aniga lakun taruki senfam mateng panglakre haiba wafam asi yumfam yaudaba aranba pauni Haina Government of Manipur Chief Secretary Dr. Pinit Josina yekpi duna thadoropa cherol amana khangalakli nakal amromda wafam asigi matangda Licypriya kanguzabna asumna Fongdorakli European Union na mateng de wathi warem tawriba singdo asengba European Union gi website ta yengbiu government ka mari amata leinade sida European Union na direct oina humanitarian organization adra kauba NGO amagi kuthangda Manipur gi awaba taraba miyamda mateng pangona pijarakpani Manipur si thabakti jana leitaba zatni troll tawrini kaina afaba achumba awoiba thabak tawnaba honabiu yamna ikai jaiko migi mamangda Haina Licypriya Kanguzamna Fongdorakli Mathangda remain cyclone maram oiraga punna mioi kuntraga taruk laikhidre cyclone remain maram oiraga awanglongpok lamdamda sikhiba mioi masing punna kuntraga taruk sukre hairi cyclone asina lambi thong yum kai kaya amang ata thonkre awanglongpok state singi manungda Mizoram na khwaidagi hena khudong sadaba mayoknari ngarang phawbada Mizoram da sikhiba migi masing kuntaret sukre Nagaland da mioi mari Assam da mioi ahum amadi Meghalaya da mioi ani laikhidre hairi Mathangda Indian Army amadi Assam Rifles na mioi kaya ama rescue tawkre cyclone remain na maram oiraga Imphal area gi ising thumjin kraba mafam singda Indian Army amadi Assam Rifles na sangjinduna mioi sahum ga yankairom rescue tawba ngamkre hairi hauzik su lepa leitana kanbagi thabak chathari Haina PRO defense na thadorokpa cherol amana khanghalakli Mathangda nupi ama siramle Chanapati district ki mau karong thongkhong mayada ahal oirabi nupi ama siduna leiramle hairi laikhidraba nupi adu Chanapati gi depsi khuldagi daikon saria sahi marfuga mapan kauri hairi ahal asi yumdagi thokhibadagi thiba khangdana lairakhibani mahak matau karamna siramlibano haiba chapsaba khangba ngamdri hairi